ꯃꯔꯤ ꯈꯛꯇꯅꯦ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏ ꯃꯔꯤꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯌꯥꯎꯔꯦ ꯍꯨꯔꯥꯟꯕꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯗꯥꯇꯣꯟ ꯍꯜꯂꯛꯑꯅꯤ ꯑꯩꯈꯣꯏ ꯗꯥꯇꯣꯟ ꯍꯜꯂꯛꯑꯗꯤ ꯁꯤꯅ ꯍꯨꯔꯥꯟꯕꯁꯤꯗꯤ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯃꯧꯇꯣꯝꯕꯤ ꯅꯪꯅ ꯍꯜꯂꯛꯄꯗꯤ ꯀꯅꯥ ꯀꯅꯥ ꯏꯊꯣꯛꯑꯒꯦ ꯆꯦ ꯍꯥꯏꯒ ꯑꯩꯈꯣꯏ ꯏꯕꯦꯝ ꯍꯧꯕꯅꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯪ ꯍꯜꯂꯛꯄꯗ ꯍꯣꯏ ꯑꯗꯨꯅꯕꯨ ꯅꯪꯒꯤ ꯁꯅꯥꯗꯣ ꯑꯩꯈꯣꯏ ꯅꯤꯛꯇꯣ ꯂꯧꯔꯣꯏꯗ꯭ꯔꯣ ꯁꯅꯥꯁꯤ ꯂꯧꯏꯀꯣ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯍꯨꯔꯥꯟꯕꯁꯦ ꯃꯁꯥꯅ ꯇꯥꯛꯊꯣꯛꯆꯔꯛꯀꯗꯧꯔꯤ ꯇꯧꯔꯤꯁꯦ ꯁꯤꯒꯤ ꯉꯥꯡꯁꯤ ꯃꯁꯤ ꯑꯩꯉꯣꯟꯗ ꯉꯁꯤꯗꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯂꯣꯏꯗꯧꯔꯤ ꯈꯪꯉꯅꯤꯗꯅ ꯅꯪ ꯑꯩ ꯇꯧꯔꯒ ꯂꯥꯛꯑꯣ ꯂꯧꯁꯪ ꯈꯔ ꯍꯩꯗꯣꯛꯑꯣ Buddha. Memang ulung. Apa misalnya di kepala, mama kita menguali. Ina kita kesampe lagi, nang kita bro. Gaya maga po magala ka na tanah lagi.
Atumba, ya no te tolo. Nabungyan na di. Macam ni makalan na lahat ng kapatid siya ay sa menu. Kaya ang wala to. Ito lamang kami. Ano kaya mo bigyan? Eh, yang kay ko wala ni kumawa ko. Kung manalo ka to. Patay na. 그래서 원장님이 자기 원장님이 양식이라 바로 기내게 리스를 그냥 자기 나도. ꯑꯩꯈꯣꯏꯗꯤ ꯀꯩ ꯄꯩꯁꯥ ꯑꯝꯇ ꯂꯩꯇꯦꯗ ꯀꯥꯏꯗ ꯄꯩꯁꯥꯅꯣ ꯑꯩꯈꯣꯏꯕꯣ ꯏꯇꯦ ꯑꯩꯒꯤꯁꯨ ꯄꯩꯁꯥ ꯈꯔ ꯂꯩꯔꯝꯕꯗꯣ ꯑꯩꯈꯣꯏ ꯃꯥꯕꯣꯛ ꯅꯥꯕꯒꯤ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ ꯅꯈꯣꯏ ꯅꯅꯥꯎ ꯅꯨꯄꯥꯒ ꯄꯩꯁꯥ ꯄꯨꯈꯤꯗꯅ ꯍꯥꯏꯅꯔꯝꯕꯗ ꯉꯥꯏꯔꯤꯕꯅꯦ 많이 떠서. 여기 와지지 제가 왜 왔네. ꯌꯥꯔꯤꯕ ꯇꯨꯃꯤꯟꯅ ꯆꯠꯅ ꯂꯩꯕꯤꯌꯨꯕ 지금 당에 꾸밀래요. ꯑꯗꯣꯟ ꯄꯩꯁꯥ ꯄꯨꯊꯣꯛꯄ ꯌꯥꯔꯦꯀꯣ ꯄꯩꯁꯥ ꯄꯨꯊꯣꯛꯅꯩꯗ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯌꯥꯏ ꯑꯩꯁꯨ ꯍꯥꯏꯁꯤꯅꯤꯀꯣ ꯁꯦꯔꯦ ꯄꯨꯊꯣꯛꯅꯕ ꯑꯩ ꯐꯠꯇꯦ 아이스는 그래서 화사 오래를 지금 저기서 배차 아무것도 없지. 이와 나서 ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕꯁꯦ ꯇꯧꯕꯁꯦ ꯉꯥꯡꯕꯁꯦ ꯑꯩꯅ ꯈꯪꯕ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕꯁꯦ ꯇꯧꯕꯁꯦ Nang lahat ang matukoy ang review manang kita makana nang magamit sa sa CD. ꯒ꯭ꯌꯥꯟ ꯇꯥꯗꯦꯗ ꯀꯗꯣꯝ ꯅꯝꯗꯣꯏꯅꯣ ꯈꯪꯗꯦ ꯃꯊꯟ ꯉꯥꯡꯉꯥꯏꯗꯦ 난 까이는 거 있잖아요. 나서 당신을 저기 또 CD 그냥 거기서 싸세 뒤에 먼저 들어보는구나 나보다 더 야야 양성 뭐야 그래? 아고 남나 본다. 이마가 나는 người ta tuần vào nó trẻ cái đi cái đầu kia đây là đi nào
ꯌꯥꯝ ꯁꯥꯡꯅ ꯀꯩꯒꯤꯅꯣ ꯅꯪꯅ ꯁ꯭ꯋꯥꯏꯗ ꯐꯠꯇ꯭ꯔꯤꯁꯦ ꯍꯧꯖꯤꯛꯇꯤ ꯏꯆꯟꯅꯨꯄꯤꯗꯨꯁꯨ ꯃꯤꯀꯣꯛ ꯊꯣꯡꯉꯦꯗꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯤꯃꯥꯡ ꯊꯣꯛꯑꯒ ꯂꯣꯏꯔꯦ ꯑꯩ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯔꯦ ꯑꯦ ꯀꯅꯥꯅ ꯑꯃꯨꯛ ꯅꯉꯣꯟꯗ ꯍꯤꯡꯒꯣꯏꯔ ꯀꯞꯁꯜꯂꯛꯑꯒꯦ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯗꯣ ꯅꯥꯗ ꯇꯥꯕꯤꯔꯨꯅꯨ ꯃꯣꯏꯅ ꯉꯥꯡꯅꯔꯤꯗꯣ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯏꯔ ꯉꯥꯛꯇꯅꯦ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯪ ꯁꯨꯝ ꯌꯥꯗ꯭ꯔꯕ ꯁꯨꯝꯅ ꯇꯧꯔꯅꯨ ꯑꯦ ꯑꯩ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯑꯩ ꯀꯩꯗꯧꯔꯒꯦꯕ Xì có đang thì được xì này. Cho mình ra, cho không biết đâu. Đi mà phải đưa được gì thế nào? Đây là vậy. Ikan nak warna macam mana? Tak tahu ni gitu. Ikan mana warna macam mana? Tak tahu ni gitu sih. Lalu mana saya yang mana itu jadi IC kena pare. IC dia orang kita terjadi apa? Ini betul apa? Jadi nak kenal lu kan tahu ya. Tak tahu kenal. Tapi anda yang sedang ini mana kenal lu kok? Ya ya. Kasi nag-i-record. Tumakal tayo. Imaya, ako makal tayo. Kasi nag-i-record na. Aduh, masih di rumah mana media, masih di rumah kau mau mana itu kamu. Yin tabi de bu kwal sina ma pukai na baga thang ni jari